ngasi akhoi ihana ma mutada akhoi lakiriba akhoi media ichinaw singbu kai khumnu chari akhoi smai tawdana ngasi se Euro Manipur na akhoi gi meeting amakak akhoi gi nongmaibungda date 27 Monday numit asida nongmaibung multipurpose hall da akhoi sinjabani meeting asi sinjabagi maram akhoi hana miyam da su thamjagre Manipur da leriba civil society organization khuding makse akhoi amato ina akhoi gi apunba warep lawmina ba haiba tare masoi taraga amana ama warep lawa amana ama warep lawa masigi akoi wakhalonda akoi meeting asi sinjabani masi akoina leriba organization khuding mak akoina Euro Manipur gi akoi gi member sing na chatla kanda akoi barton tokjai barton tobo matamda Manipur da leriba community khuding mak ki organization khuding mak harau le yabiri soidana lakani edana akoida thajaba pibi bagaloina na akoida thajaba pibiri adugi mutungina akoi meeting asi ngasi akoi sinjanaba kanna hona jabani aduda akoi gi state force yamaba masing yamlaba state force ama thadara kanda akoigi meeting asi tawbo yaro edana thingi loga meeting asi organize tawnaba honabada akoina tawjakiba mayamsu kitang thamjage yahanan mada akoina DC da akoina application thajanjai Euro Manipur je akoigi keno permit lawde haibadagi akoi adudi government haisi sumi permit lawgadobuni haidana akoina Monday dagi akoina thajala kanda tanajabani masi akoina keno da pirubagi ni ko si akoina DC da thajan bagini member khara sign tawi akoina ko akoi permit si soidana pigani haibagi thajaba pirakanda akoi member khara sign tawi tawguduriba keno si akoi rally na tabani na akoi pigani haibagi thajaba pibirapani masina SP gi da thabagi copy ni DC dagi masi maksu office ki staff tawdabida thindadabida Euro Manipur gi member sing na purakanda SP office da pisenjaki madugi matung SP dagi report laaba matungda DC madam da akoi gi Imphal East ki DC oibiriba madam gi office ta yogro matungda madam na smai thopire ko akoi law and order fatabna maram mara meeting ase tawbo yaroi kholoi haidana akoi order se cancel tawbira phai tare akoi apply tawjariba DC permit se cancel tawbira i hai tare madudagi di akoi na masi tanana ba hona bada akoi angang mayam na akoi gi video dam puthopiro ne akoi ichinaw mayam thobi si akoi angang mayam duna akoi SP office ta ngai begini aduga DC office ta sangaga nungdang athengba bauda Monday dagi tanarakoduna akoi DC permit se akoi launa ba katna tanajai hai tare aduga yamna lautuna ba manba mongda akoi pung 9 makhai tarakanda akoi ngasidi yararoi haidan haibire aduga Saturday numita akoi district magistrate gi mi ma thabira kanda DC gi order just maina cancel tawre dana koida akum pibiram bani Saturday numit pibiram bani aduga akoina thamjaningi ba wafam di hajik akoina Manipur da leiba CSO mayam phonjalaga punba wareba ma lawra kanda ngasi gi Manipur tangdu leita dribase masi kamaina lanji lotion gadagi haibigi topic sida khana gadabani masi Euro Manipur na rally chetkadaba irang haugadaba amata leite
ꯑꯩꯈꯣꯏꯒꯤ CSO ꯃꯌꯥꯝꯁꯤ ꯄꯨꯟꯖꯜꯂꯀꯥꯟꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ CSO ꯃꯌꯥꯝꯁꯤ ꯄꯨꯟꯖꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯟ ꯑꯁꯤ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯅꯤ ꯑꯃ ꯇꯧꯕ ꯋꯥꯔꯦꯞ ꯂꯧꯒꯅꯤꯅ ꯃꯁꯤ ꯀꯔꯤꯒꯤ ꯇꯧꯖꯔꯛꯄꯅꯣ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯝꯕꯤꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯂꯨꯞ ꯌꯥꯝꯃꯜꯂꯦ ꯂꯨꯞ ꯌꯥꯝꯃꯟꯕꯁꯤꯅ ꯑꯃꯠꯇ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯌꯨ ꯁꯤ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯄ꯭ꯔꯨꯐꯅꯤꯀꯣ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯁꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯣꯏꯗꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯁꯨ ꯆꯃꯝꯅꯔꯦ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯗꯁꯨ ꯆꯃꯝꯅꯔꯦ ꯑꯃꯠꯇ ꯑꯣꯏꯕ ꯚꯣꯏꯁ ꯑꯃ ꯊꯣꯛꯂꯛꯅꯕ ꯍꯥꯏꯗꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯍꯥꯏꯕꯅꯤ ꯈꯜꯂꯀꯥꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯄꯁꯨ ꯑꯣꯏꯅ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯥꯟꯁꯤꯁꯨ ꯂꯣꯏꯁꯤꯜꯍꯧꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯆꯒꯦꯗꯅ ꯌꯥꯝ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ DC ꯄꯥꯔꯃꯤꯠꯀ ꯇꯥꯟꯅꯖꯗꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ DCꯒꯤ ꯄꯥꯔꯃꯤꯠꯀꯁꯦ ꯀꯛꯊꯠꯄꯤꯕ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕ ꯋꯥꯁꯦ ꯑꯩꯈꯣꯏ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯧꯗꯥꯡ ꯂꯧꯕꯗ ꯃꯁꯤ DCꯅ ꯄꯥꯔꯃꯤꯠ ꯄꯤꯕꯤꯗꯕꯁꯦ ꯃꯁꯤ DC ꯃꯦꯗꯥꯝꯁꯦ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯅꯦꯕ ꯂꯨꯆꯤꯡꯕ ꯑꯃꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯗꯥꯏꯇ ꯂꯧꯐꯝ ꯊꯣꯛꯏꯅ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯂꯩꯔꯀꯥꯟꯗ ꯑꯣꯔꯒꯅꯥꯏꯖ ꯐꯖꯅ ꯇꯧꯔꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕ CSO ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯔꯒ ꯋꯥꯟ ꯚꯣꯏꯁ ꯋꯥꯟ ꯀꯃꯥꯟꯗ ꯇꯧꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯃꯌꯥꯝ ꯑꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖ ꯅꯣꯟꯖꯗꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯣꯏꯅꯃꯛ ꯌꯥꯕꯤꯔꯛꯇꯅ ꯉꯁꯤ ꯑꯁꯤ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗꯒꯤ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯍꯧꯔꯁꯤ ꯍꯥꯏꯗꯅ ꯌꯥꯅꯗꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ DC ꯃꯌꯥꯝꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯏ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯏꯒꯤ ꯃꯤꯇꯤꯡꯁꯦ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯣ ꯉꯥꯛꯄꯤꯔꯤꯕ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯃꯛꯏ ꯑꯩꯈꯣꯏ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯁꯤꯗ ꯋꯥꯔꯧꯗꯦ ꯃꯔꯝꯗꯤ ꯃꯊꯛꯇꯒꯤ ꯇꯧꯔꯛꯄ ꯑꯣꯏꯕꯅꯤꯅ ꯃꯗ ꯑꯩꯈꯣꯏꯅ ꯏꯂꯣꯏ ꯂꯣꯏꯕꯗ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯊꯣꯛꯏꯕ ꯂꯥꯟ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯇꯪꯗꯥꯡꯕ ꯑꯃ ꯈꯪꯅꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯋꯥꯔꯦ ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯤꯡꯉꯤꯕꯁꯦ ꯃꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯇ ꯃꯁꯤ ꯑꯩꯈꯣ ꯆꯠꯅꯗꯕ꯭ꯔꯥ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯚꯥꯏꯂꯦꯟꯁ ꯇꯧꯈꯤꯕꯒꯤ ꯃꯃꯤ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏ ꯅꯟ ꯚꯥꯏꯂꯦꯟꯁꯇ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛꯅꯤ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯇꯧꯔꯤꯁꯤ ꯑꯗꯨꯝ ꯊꯤꯡꯒꯅꯤ ꯑꯗꯨꯝ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯁꯨꯝ ꯂꯩꯕꯤꯔꯤꯁꯦ ꯂꯥꯟꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯁꯤꯗꯩꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯦ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯗꯕꯗ ꯌꯥꯔꯦꯅ ꯂꯧꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯦ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯖꯔꯤ ꯃꯤꯌꯥꯝ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗꯁꯨ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯍꯪꯖꯔꯤ ꯍꯥꯏꯇꯥꯔꯦ